Khurumjari. Norris Window TV na Sadok Chariba Nongtugi Pauming Tabiri Bapum Mapu, Ahad Maktada Taram Nokchuri. Ngasi Imphal da Phom Kiba Marueba Pauche Singi Manungda Marueba Pauche Oriba, Huyelan Pau Amadi Naharol Thavdangi Editor Ge Ayab Longcharaga, Pauche sa Phom Kiba Marueba Pausing Pathukchari. Ahanbada Local News. Cobra Commando Ge Operation Rajniti Ki Khud Changbadagi Manipur Yorapada Maham Takri FNCC. Naxalite Iran Lakshin Brada Malming Laidaba CRPF Ki Cobra Unit Haina Khangnariba Commando Unit Ase Manipur Yorapadadi Rajniti Ki Khud Changbadagi Maham Tare Haina Foothills Naga Coordination Committee Ki Maikadagi Nungnamba Phongdoragli. FNCC Ki Cherol Amada Handak Lailon Wi-Fi da Cobra Commando Kuki Khulai Paiba Singi Mathakta Chathakiba Operation Peningai Oide Thasi Kunmathoida Lailon Wi-Fi da CRPF Ki Cobra Commando Kangbu Operation Chatharubada Kuki Terrorist Singna Attack Toropadagi Security Ki Maikaidagi Bomb Amasung Nomai Kapsinduna Chap Chana Mayuk Nakhi Madagi Matung Tarapada Central Force Singna Kuki Khulai Paiba Kadar Chamarong Koshilaga Thamki Tanjadu Naga Micham Taranipan Faraga Micham Nipan Tamtina Hatpada Chenaba Kuki Militant Singh Fagat Naba Kudung Chabama Fanglabani Adubu Manipur Langa Deputy Chief Minister Nemcha Kipgena Tinjilakpadagi CRPF Ki Operation Nathayuna Puraga Marala Laiba Singh Negotiation Chatharaga Surrender Tobada Yanaki Nemcha Kipgen Asi UPF KNFP Gi Chairman Thangbo Kipgen Gi Loinabini Lailon Wi-Fi da CRPF Ki Cobra Commando Singna Operation Chathaba Matam Aduda Senior Political Leader Amadi Security Gi Makok Thongba Singda Phone Tawrakibagi Report Lay Phone Tawrakiba Singi Manungda Assam Rifles Ki DG 57 Suba Mountain Division Laimakongi GOC Amasung Chief Minister Yumang Khemchan Yawi Haina Malal Sirakli Rajniti Ki Khud Changba Asina Maram Oiraga Security Force na Chathakiba Operation Aduda Masak Thokpa Fall Amata Purakpa Ngamkhide Hen Nungngai Oribadi Kuki Narco Terrorist Kaya Security na Question na Thamlabasu Operation Makhat Chathaba Tawdana Tapna Lotion Ki Masina Maram Oiraga Kuki Khulai Paiba Chama Hena Nanthokuna Chenki Pumnamang Asigi Tekchak Kanana Pugadoribino Haiba Wahangama Thorakli Kwadigi Hena Haitoi Singthoraba Elite Security Force Haina Masak Takliba CRPF Ki Cobra Unit Asi Operation Mai Pakide Masi Laibak Thibani Hojikti Center na Tharakiba Cobra Commando Singh Chathakiba Operation Adu Mapanthongda Utchaina Chathakiba Operation La Nagamicham Taruktam Tina Hatkiba Adugi Achumba Wayal Fanglarodaba Haibagi Wahangama Thorakli Nagamicham Taranipan Faba Amasung Micham Taruk Hatkiba Thodukta Chenava Singh Aina Chera Piba Ngamdana Laiba Haibasi Laibak Thibani Nagamicham Taruk Hatpada Chenava Singi Masak Bombing Amasung Laifam Khangba Ngamlabasu Kudakta Operation Lebhanduna Lailon Wi-Fi Dagi Masing Yamlaba Security Force Kongthorokiba Si Laibak Thibani Langdam Masida Tangdu Laitaba Hanjilaknaba Pandamda Tharakiba Security Singna Kuki Gi Mathakta Chathaba Operation Mapanthongda Operation Chathari Haiba Khak Utnaba Chathaba Operation Oirabra Achumba Wal Fangananaba Chathaba Operation Oidabra Haibagi Achumba Wahangama Lakli Nagamicham Taranipan Faba Amadi Micham Tarukna Tamthina Hatkiba Aduda Chenaba Singh Lona Yoshinba Ngamdaba Asi Laibak Thibani Thodok Aduda Chenaba Singh Masak Bombing Amadi Bakona Laiba Mafam Khanglabasu Ngasi Fauba Laingakna Masak Thokna Action Amata Lokhatana Laidi Landam Masida Tangdu Laitaba Hanjinana Baho Nabada Khwadigi Maruiba Security Ki Operation Singi Manung Amada Lailon Wi-Fi Ki Operation Marakta Lebhan Kibasina Miyamna Central Force Thamlamba Pumamak Manghali Masigi Afaba Fal Kaidonda Fangloi Manipur Miyamna Achumba Wayal Fangnabagi Hak Chap Chana Lai Security Force Nasu Micham Miyam Ki Mathakta Aki Akhang Thokhaliba Singi Mathakta Chap Chana Action Lokhat Kadabani CRPF Ki Cobra Unit Amadi Assam Rifles Singna Kuki Terrorist Singh Thingnaba Ngamloidaba Oirabadi Naga Singda Oina Sinabiro Kuki Singbu Chap Chana Thingnajarage Hairi
NEET exam tharuba kuki mahari kuntra thilakpa security kangbuga lengmai nagaga kangla tongwida muknakri Mapalangda NEET exam 2026 tharuba kangpokpidagi kuki mahari kuntra security force na squad tawraga kangpokpida thinba chappada kangla tongbi area da masing yamnaba lengmai naga furuki miyamna lambi thingduna thambadagi nakal anigi marakta chawna unkhanakri Thawlagadu lakshinanaba security force ki maikaidagi tear gas amadi smoke bomb chingwa kaptuna miyam tankhairaba matungda kuki mahari singadu kangpokpi tamna thingki Pawasna makha taraduna ngarang numidang pung 10 rom tarakpa matamda kangpokpi tamna Imphaldagi kuki mahari sing security force na ngak selaga purakadawe haibagi paw fangbadagi Imphal Dimapur National Highway lambi paringda namdilong mapada liangmai naga singna excavator sizinaduna lambida laibak Jingmuk wang na paishinila thamki miyamadu da lambida u faizinbaga loinana tier mai thaduna chathok jasin yahankide malamasida security force na miyamgi athingba adu namkhaiduna chatnaba honarapadagi muknaba adu thokibani irang adu lakshinaba security na tear gas amadi smoke bomb chingba kapada miyoi kaya asokapanangki tungde irang adu lakshilaba matungda nongalamdai pung 3 rom tarapada kuki mahari sing adu ngak selaga kangpokpida thingki Maragasida Makhan Area Chief Chairman Association Konda Area Singda Manipur Lengak amasung Security Force Singna Kuki Militant Sing Hondok Honjin Tawabu Pendaba Fonglukuna ngasi ayuktagi Makhan Area da total shutdown laukthokri Khongjeng asina maram oiraga Imphal Dimapur lambida gari chenba lepkhri Makhan Area Chief Chairman Association ki cherolamada Manipur Lengak amadi Security Force na Kuki Militant Sing Hondok Honjin Tawa Pendaba Fonglukuna total shutdown ki Khongjeng junction bani Masigi mathakta Sakmai Police Station da Micham Singh wari sanasi kauraga miyoi taruk fazin hobagi thawang pendaba fongduna shutdown ki philip lawgani Maragasida security na fazil hoba naga micham taruk adu ngasi numidang thadorokpadagi total shutdown ki khongjeng adu handokre amaromda lengmai naga council manipur su kangla tombida security force chathakiba thawang pendaba fongdorakli lengmai naga council manipur na kangla tombida security force chathakiba action yamna kanna yaningdaba fongdorakli Thadau Church leader yauna michab hum hat kiba amasung mari sogan kiba thauduki case NIA na thijalagani Mamang thagi tarahumdoida Churchampurda pangthokpa mifam ama yaururaga kangpokpi tamna halakpagi lambida Kodlen amasung Kojimani gi marakta leiba Intervillage Road amagi sarukta kuki terrorist singna ambush tawraktuna Thadau Church leader yauna micham hum hat kiba amasung atopa maribuna sokhan kiba thauduki case NIA na paiduna investigation chatharagani hairi Pauchesna fangba pauna haibda thodogasi matangda National Investigation Agency na regular case ama register tawduna lokhatkre wafamasi ngasi official oina ngarang phongdokre hairi thodogasi thokpaga panthadana mafamasi bu konsiliba New Kaithal Manbi PS na thodok thokfamda changsenduna investigation chathabaga loinana case ama register tawduna lokhatkrabani adubu Manipur lenga ki maikaidagi Ministry of Home Affairs ta aiba cherol piduna thodogasi gi matangda police lokhaliba case asi NIA da khushinabiu haijakibagi matung inna ministry asina official oiba order ama thoklaba matungda case asi NIA investigation chathanaba thorang tawrakibani hairi Union Home Ministry na thodogasi case NIA da sinabagal mari leinana fondokibada thodogasi case asi khulai paiba singna chatharakpa ambush ki case ni thodogasi na mara lejetraba micham singi punsi manghanbada natana micham mayamda aki akhang pohali malamasina thodogasi case asi NIA na investigation chathagadabani hainasu fongdorakibani
Panbayabani Thodogasi Lake Kidraba Thado Church Leaders Singi Manunda Thado Baptist Association Gi Saknaidaba Miyoi Shing Yaukibani Aduga Gadi Anida Puna Miyoi Nipan Lakpagi Manunda Miyoi Amadi Nongmai Maru Amatana Pandana Asok Apan Yaudana Thodok Thopam Dagi Nanthorkibani Thodogasi Matanda Naga Amasung Kuki Furup Animaki CSO Sing Amasung Miyan Akan Mawangda Yaninda Mafungdor Pagalunena Thodogasi da Chenaba Kulai Paiba Terrorist Adu Faduna Logi Matung Ina Pifam Thokpa Cherak Pinanaba Akan Demand Tawduna Lakibani National News Amuk Pathokchari Ministry of Electronics and Information Technology के पैनल दा अविजित डिपके चटकेदवी कोकरोच जनता पार्टी के फाउंडर अविजित डिपके दा फोंदोखिबदा Ministry of Electronics and Information Technology पैनल अमगा उनदुना पार्टी असगे अकाउंट फाजिनबगी मतंगदा वारी सानगदौरी Report singi matung ina ministry asina dikeda masamak headquarter da lau haina mamangda laingak ke maikai dagi Cockroach Janta Party account block tobagi matangda hairak palai krabani dikke masamang na social media da fungdorapada @CJP 2029 haina mingthonba account asi laingak na block tobkibagi matangda Ministry of Electronics and Information Technology gi review committee ga masamak chatuna unagani haina fungdoki Nasiga Thara New Delhi ki Jantar Mantar da Pangthokpa Cockroach Janta Party ki Maikaidagi Union Minister Dharmendra Pradhan na NEET paper leak controversy amadi atopa examination singda asoiba kaya yawhalle haiduna resign to haiba khongjang numit mangani ni shubani JSC ki me taratarukta Cockroach Janta Party launch tawduna social media da achoba platform ama ohenkhibani Khomthang adu India ki Supreme Court ki Chief Justice Surya Kant na leibagasi da leiba thabak fangdaba naha kaya bu Cockroach ka changdam narakibagi adudagi senkibani Ihan Hanba CJP ki social media account adu me kunmathoi lengakna block tawkibani madugi matungda anauba handle ama thoraktuna Cockroach is back haiba mingthol pirakhi Ngarang Jantar Mantar da chathariba protest adugi manungda diaper donation drive ama pangthoktuna Dharmendra Pradhan resign to haiba demand adu makha chathaki Dharmendra Pradhan resign to driba fawba protest asi makha tana chathaki gani haina fongdorakli lengak ki maikaidagi aruba issue sing asi nathaiduna thamduna leire haina maral siri Ngasi nungthol protest site aduda educationist ama oriba Delhi University gi Hindi gi professor Bijendra Singhal Chauhan su support toba lakhi Khongjangmai Singbu terrorist haikiba minister from Thadokadabani Kharge Maruiba exam singi question paper leak ohenbagi matangda yanindaba fongduktuna Khongjang Junction ba Laibagasi Naha Singh amasung Mahari Singbu Union Education Minister Dharmendra Pradhan terrorist ni haina fongdokibasi laibak thibani
Nahasing justice from Nabagidama Kongjung Junction Jababu, terrorist ne Hyderabadi, India democracy kadai de lady bage, Housing for the question paper leak, Ohenduna, Nahasing Tungi Lambi, Levkadaba exam kaya Arimbata Hanbadagi, Mahare kaya Thawai Thazakri. Diamond Rupadan from Thadafum to Ihaina, Malik Arjun Kardena, Funguraki. Ethanol yalaba petrol na gari gi insurance validity sohaloi. Lengak na thauda ethanol yanbagi program haudoki basi consumer singda safanaba amasung semilon gi miyengda afaba khongthang oigani haina haudoki bani. Thauda ethanol yanbana gari sohamgani haibasi yumfam yaudaba wafamni. Lengak na ayaba pikraba ethanol chada kun yalaba E20 petrol na gari gi insurance validity da karimata sohaloi haina Petroleum and Natural Gas Minister Hardip Singh Purina Fongdokri. Mahanhai social media amasung miyang gimarakta E20 thauna garida sokhanduna gari singi insurance claim toba yararoi haina tonga sandorakli. Hariba wafamasi lengak na mari lenaba stakeholders singa faminaduna yengshilaba matungda aranbani haiba khangbangamli. Thauda ethanol yanba haibasi malemgi mafam khudimakta chatnaraba practice amani. Brazil dagi thauda ethanol chada kuntara yanduna sijinaba haukrabani. Thauda ethanol yanbagi program asina mapandagi pushilapa crude oil da tangjabagi chang hanthanduna foreign exchange da hojik fawada lupa crore lakh amaga 10 rom safe tobangam krabani. Masidanatana ethanol sungbuda changba lenga na paktakna na laibana maram oiraga chu thariba launi singda changna sagotpa ngamle haiki. International news amuk pathukchari. Iran US peace talk chatharingaida Mossad na Asim Munir hatnaba thorang tawki Brazilian journalist. Switzerland gi Geneva da US amasung Iran gi marakta tangdu leitaba puraknabagi wari sanaringaida Mossad na Pakistan gi military chief Field Marshal Asim Munir hatnaba thorang tawki haina Brazil gi journalist amasung geostrategic expert Pepe Escobar da fongdokri. Israeli intelligence agency Mossad na West Asia da tholiba lanasi warashin puraknabagi wari sanabada yawkiba miyoi kayabusu hatnaba thorang tawki haina journalist asina makata na fongdoki. US amasung Iran gi marakta tholiba unkhatnariba asi loishinanaba honabada Pakistan na watenduna achoba thodang laukibani. Pakistan gi hona jamalna laibak ani gi marakta Islamabad Memorandum of Understanding haina mingthonba yana chewol amasu US amasung Iran na khuyik pinakibani. Islamabad MOU makha chatharapa oina Geneva da US amasung Iran gi miyut sing yauna watengkiba Qatar amasung Pakistan ki miyut sing sarugiyaduna chathakiba wari sanaba aduda saruyakiba singbu Mossad na hatnaba thorang tawki hairi. Political commentator amasung internet personality ama oiriba Mario Naufal na host oijina pangthokiba thoram amada Brazil gi investigative journalist Pepe Escobar na Asim Munir yauna atopa miyut singbu hatnaba thorang tawki haina fongdoki. Brazil gi journalist asina Asim Munir hatnaba Mossad na thorang tawki haiba wafambu Pakistani journalist singna yaningdaba utki. Political commentator Mario Naufal ga pangthokiba akhanaba thoram aduda Brazil gi investigative
Journalist Pepe Escobar da Pakistan amasung Israel gi marakta thokliba ungkatnabasing gi matangda wahang kayam su hangki hairi Mosana Asimunir hanaba thorang tokhiba adu Israel gi PM Benjamin Netanyahu gi yathang matung inani haina Journalist Pepe Escobar da phongdoki Aroibada nuclear kulai singna malembu ngakthoknaba amata ngairaba pambaini haina Russia na phongdokri Achobalangjau singbagi malembu ngakthoknaba amata ngairaba pambaini nuclear kulai singni haina Russia na phongdokri Russia amasung United States ki marakta chahi asigi February da New START Treaty matam henduna tokna khraba matungda nuclear kulai singna malem asing ngakthoknabagi amata ngairaba pambaini haina Russia na phongdorakibani Malengi kwari nuclear gi matik mayai leiba leibak ani na kulai gi lamjel tanana bagi ngamkai thamdaramba adu tokna khraba matungda leibak kaya na nungnangba phongdokna rakibani Moscow da pangtupa foreign policy forum da wangang naduna Kremlin gi wangang loi Dmitry Peskov na malengi security framework asi marai chaitharakle amasung nuclear gi khongthang asina achauba ungkhana ba kaya dagi nangthokna ba maruiba pambai oiri haiki Nuclear gi kulai natana malemda karigumba amata laite haina Dmitry Peskov na phongdokhibaga loinana achauba lanjau singdagi malem asibu ngak senma matamda nuclear gi kulai natana atopa pambai laite haiki Kremlin gi wangang loi Dmitry Peskov na laibagadu da matamga chunaraba military technology puthoktuna anoba mawngda matik mayai leiraba khushukulai sing puthokna ba pauzal piki Matamda chunaraba technology sing semgat sagatpana nuclear yaudaba anauba makhalgi khushukulai sing semgatpada hena chawa mating pangani hainasu Dmitry na appeal tawki Tambe ai kumjali singani tara da khuyik pinakiba New START Treaty na laibagani gi marakta nuclear gi matik mayai chenba khulai lising amaga chawnga yankai khaktamak thamnabada yanakibani Norris Window TV na sandokchariba nungthugi pau matang asida loshinjari miyeng tabiri bapumna mapu amuka sohanna khurumjari Compound Manipur University of Culture Palace Compound Academic Session English Kungitaru National Education Policy 2020 Makada 4th Year BA Degree Program Online Application Form Haba Hosel Physical course in the BA in Dance, BA in Music, Manipuri Folk and Traditional Music, Hindustani Music, BA in Thangta, BA in Theatre, BA in Sankirtana, BA in Umanglai Harauba, BA in Travel Studies, BA in Visual Arts. High-level coursing asigi form thajingbagi matam June gitang tara dagi kunni tare fawba oizagini. Akupa marolgi damak ekagi website www.muc.ac.in da changlaga khandiba yagani. Haksang Panatamgi Hairabadi, Iramda Masimakta de Leiba, Khwaidagi Paraba Hospital Singi Manungda Ama Oiriba, Babina Hospital Leizari. Mapamasida, Tazaba Yarabamadi, Seliamna Changdana, Specialty Kunhen Badana Lying Bagi Kudong Chaba Pizari. Pediatrics, Cardiology, Cosmetic Surgery Amadi, Specialty Makal Maka Kayada, Aikogi Specialist Singna, Marik Chumna, Kawai Hakchang Yauna Lying Zari. Aduna, State Wangmada Muk Karigi Chatlugani, Aikogi Manipur Dasu Hogikti, Awang Bathaki, Health
ꯍꯦꯜꯊ ꯀꯦꯌꯔ ꯐꯪꯂꯕꯗ matam manghanbiraganu sel hena tinghanbiraganu aikogi specialist singdagi malemgi afaba thaki layeng patapta yumpham oiba service lobiyu Babina Hospital, where hope meets compassion. akupa marol gidamak babina hospital sajiwa jail road khabai soi imphal east lengsin birau Natraga, ꯑꯩꯈꯣꯏꯒꯤ phone number 6909 390666 ꯇ call ꯇꯧꯕꯤꯔꯛꯎ꯫